Kakching Police Station gi manung channa leiba Keirakta non-local ani shakkhangdaba shingna Nongmei Kaplambadagi Mapham Adumaktada Leikhidre Thodok aduda Leikhidreba non-local ani adude Bihar ki Gopalganj district ke manung channa leiba Raswahi village tagi Sunalal Kumar Jahi Taraga Nipan apokpa Birender Kumar amasung Dasarath Kumar Jahi Taraga Taret apokpa Mohan Sani ne Makoi animak Kakching Kunyai Leikai gi asan begum amada leibani haide Presna Thodok Thofam dagi fangba pau amana hai Thodok adu ngasi numidang wairam chaurakna pung 5:9 tarakpa adwai da thokibane Thodok adu Sanulal amasung Dasarath Kumar yauna miyoi manga wabagai kaithal machagi mafam amada thabak sururaba matung Kakching tamna halakpagi lambi da thokibane makoi manga aduna National Highway number 137A da cycle amamam thauraga lakpada Keirak Yawabung Panchayat Ghar Mapagi Lambigi Matai Amada Shakkhangdaba Singnan Moina Kaplambadagi Thodok aduda Sunalal amasung Dasarath Mapham Adumaktada Leikhidre haire makoi manga cycle amam thauraga lakminaba aduda Leikhidreba Sunalal amasung Dasarath na khwaidagi mamang tharaga lakhibani haire kanana karigidamak makoi ani Nongmei kaplaga alamnibano haiba hojik fawgi oina khangba kamdre amaromda miyoi ani Nongmei kaplamne haibagi paw adu hek fangbaga Kakching Police Station ki personnel sing Thodok Thofam da changsinjuna fibam ningsinke miyoi ani adu police personnel singna lokhatlaga Kakching gi Jivan Hospital da bukatke adom oinamak hospital gi maikaidagi makoi animak thawai yawdraba hakchang oina bukhalagle haiba wafam phongdorake haide Thodok aduga mari leina Kakching Police na UD case ama lokhatuna thiba humbagi thabak chathaba hokre haina paw asina makha tare